Manipur Top 20 News tungan-tungan ba wala da source dari lokot jarga mata-mata di oiba mari oiba ipaw sing patukan kanhunje ngasi ahang be headline da masagi loina bibu thang na yalamba myo ama mini tataga thengaina bada sire hairi tahi tara mathoi khakta ngai bi nupi macha amagi ikai khomna mahan bada ASI ama chenabra question pangtho di class 12 exam gi question leak ohen ba myo phone off tawra laikre chenaba ahum fare de samna option no pisari ahang bada masagi loina bibu thang na yalamba myo ama mini tataga thengaina bada sire hairi yam tang thoba thodok amada ngasi ayupung tararum tarpada lambai ps koliba Jingarel Tezpur me lekai da masagi loina bibu thang yalam na matunga gari macha thoduna chen kiba myo ama lambida mini tak amaga thengaina bada laikana ba nangdana thodok thothum da sikhe hairi mahakna thang na yalam ba mahaki loina bina hospital da laikana ri hairi laikidam myo edugi maming lare lakpam bidu chahi humpuga manga kawi aduga mahakna thang na yanduna sokhalambi mahaki loina bigi maming na ruhini chahi humpu kawi hairi amaramdana tahi tara mathu kak ngai binupi macha amagi ikai khonba mahan bada ASI ama general ha asigi tara tauta masagi sahi tara mathu kak ngai binupi macha amagi ikai khonba mahan biki haiba thodoka Hairo police station da assistant sub inspector oina leiba Hairo part 3 tawang bom laikai digi masagi sahi yangkhai ga mangarum suraba ningthaujam homendro apopa laikitaba and madumangol kobamyo ama general haiba gi wahang thorke thodo asi thoki hairu dunamyo asida Maral si bagalina mahaku cerak pigadabani haibagi demand tawduna wakat kongjang chaksinkhre kongjang asigi matanga hairo apun bamara paibagi advisor KS gunamanina bawmi singa hai nupi anangbu sananing ba lairaba ASI asina laikai amata da laminari banbi masa amata sathari ba thaong asi thamoi sokna nungai jade mahaku condition amata da bel bibi ganu amadi mari lena ba lenga ki authority na ahak cerak bibiu mahaku khangna chana bagi yenglaga bel bibigi bota maputhi chuba jel thambiu haiki amaramdana Question na pangtuk iba class 12 exam gi question leak ohen ba myo phone off tawkre tena ba hum far hari question na lawduna pangtuk iba class 12 exam gi question sing serial kaidna answer sheet supply taramba computer center hangba myo amana myo hum hagale amasung makhoi bu police ta sinagani haina desami secretary general TH semjai ngasi nuida pung nipan lom takpada kaisam pata leiba lup asigi mayai losang da pangtuk pa pawgi mihum amada pungdorkli mahanga high question leak wahin bala chana mi oi kharadi makhogi mobile phone sing switch off tawga load khre haiduna makhoi kunai bu mahana bu hona duna question leak wahin bala chana basing atu matam da mari leina basinga faga tamni hairi tha asigi taraga tare tagi hawki ba exam asigi tungan ba center sing da araba pambai sinare habigi paw desanu funky haung asima hakchina lawduna mi yeng chaduna lakibani aduga exam hawdringi gi mangunena araba pambai sinadana ba pawche sing gi khutang da miyam da appeal tawkibani adubu question paper gi serial kaidana makhogi answer sing namthok laga yele amasung phone le habi paw gab dagi ngasi home size thokon mita mayang ifa leba Wycombe computer center da home size ki question paper gi serial number 1 dagi kuntra ga taruk paw gi kaidana amadi or pi ba question paw ba answer pi laga print taramba thengnare question paper gi answer sheet ki copy singsu fangle hari ba center asi semaisin thongam le kai dagi Wycombe bisesor gi ni mangon da kup na wahang pang chathabada mamang da pangtok ki ba exam sing da su question phangduna answer sheet sembagi pakum thokle hairi aduga ngasi thokiba home science subject ki question singi pakum namthok laga puthok lamba myo edugi maminga mayang infal ani rong bidagi badal kawi myo asina ngasi ayupung tara dagi hona question singi answer namthok laga ayupung nipan ga minute kunthra ga nipan tarkada print lawthok laga pukibani mangwadagi lemhobo copy kharasu phangi hairi computer center asigi mapuda makhata na hangbada mayang infal thana ani rong bida en yaima boarding center chalaiba naringbam project kawum myo asidagi su English subject ki PDF format ta semdok laba answer singsu namki haiba khangle ayupung tara dagi exam hobuga minute manga gi manunda print lawaga pukibani haiba su khangle aduga Clinton kawi mangodagi lupa lising aniga chonga ohum phawwa piraga question laibani haina phongdokiba laire hairi audit hairi mioi asina su mahakna neklaga thamamba Michael kawi amada amuk sinarba matunda Michael la question gi answer sheet semdok laba print tawraba mahairu singda phanganmani maramasina computer center asidagi hojik baktok iba exam asida aram pambe sing jathakre haiba khangle maramasina Clinton hari myo asi question na tidok piduna cherak piu chenabadi yabu myo khara mobile phone sing off tawraga laikhraba sing asisu police na phagatlaga pihum thokpa cherak sing piu haiki video asibu pawtumba da soiki lankiba yabu sunga pigani amadi sine asibu subscribe tawi damta thagapa phongdoksari tung koina miyami siba tabung ngamba ojage